अहानबदा इम्फाल जिरीबम लंबी नेशनल हाईवे 53 की सरुक कांगपोक्पी डिस्ट्रिक्ट की मनुंग सना लेबा सराई पानोंग एरिया दा चका मरी पान गाड़ी में एक्सीडेंट थोपदा गाड़ी अदु तोंगलप मियोय 13 रोम असो अपन नंख्रे हाइरी हाइरिब लेबक थिब थाउदो असिदा मियोय मरी की फिबम लोरी हाइरि दुबो याम का हेना अरुब फिबम दु ओइद्रे हाइरि लोइना हाइरिब थाउदो असि ngसेयु तमेंगलोंग डिस्ट्रिक्ट की मनुंग सना लेबा तोरलंग वैरंग खुंदगी तारुंग पांथोकदबा पानमई क्लान मीटिंग यावनब मियोय कुल्लोम तोंब इम्फाल तमना लाकपदा हाइरिब सौरान अयुकी पुंग 13 खर हेलकपा दुवाइदा थोखिबने हाइरि हाइरिब इम्फाल की रिम्स हॉस्पिटल लेकनरी हाइरेनसु पाउसना मखाताना फोंदोरकली ngasinuida waram phongkiba tungan tungan ba manipuri sifong sing amasum thokiba thawdowa thoksing dagi maruewi I pausing myamna thamjagi hanbada paujal pausi digi lakusaraga haibok sing reserve forest lengana langthawal singthak singkha amasum khapum konsinba yaroi maibon phaumai Manipur lengana haibok singbu reserve forest hena lakthokiba duda langthawal singthak langthawal singkha amadi khapum village konsinba yaroi sei kya gi mamang gi kabui rongmai frumna lamdam sigi dam ka thoktuna lakiba kaya adu karigumba Manipur lengana demarcation tawna banam dun honaraglabadi mafam asi thadok thun sakhiba si yai haina ngasi sem ki joint coordinating committee against the forest reservation of langthawal singkha singthak and langthawal khapum singi convener Maibon Paumain Fongdokre Pauna Bazar gi Kakulong Kuldu Leiba Jerangrong Union building the Pangtokipa ZAC Shambaduda Jerangrong Union Rongmai Naga People's Organization Jerangrong United Committee Manipuramati Kabui Mother Association ki Thapubas in the Saruyaduna Committee SCM Laiduna Laptopaga Luina Committee SC Secretary Gondai Mai Saningaina Tadorak Postiro Madahidi Committee SC Thaupunaba Maibon Paumaibu convener Sebastian Skamai, Ranjita Golmai, Asung Paumaibu co-convener oina khanbaga loinana Golmai Roy Kabuibu joint secretary, Gadelung Kamaibu treasurer oina khanbaga loinana tungan executive member tarakanki. Now na same kiba committee na Manipur lenga ki mai kai digi hypoxingbu reserve forest lakthopada khulhomas yahongano. Karigumba Yorok tarabadi ningthaugi thabak thorambu lenga asina ikai khumnadri haina yellow mi purup asina lawbu loinana karigumba Manipur lenga na namduna eviction tawnoba demarcation torakpa tarabadi purup asina muknabagi mahutta lemna satnabagi phirep lawrakani haina Jerangrong United Committee ki president oiriba committee asigi convener Maibon Paumai nangrang paugi mi phamamada phongdokrabani paugi mi phamadu mangna makha taraduna ningthau pamhaiba garibani wasna Panba matamda langthawal singkha singthak amasum khapum village ahumasi singdagi kauduna khunda halaga pikiba mafamni lenga asina handak reserve forest oirani hana lakthorakpada khulhum asibu yaholakhiba yaninde yellow mi phurup ama oina khundari basingda nungaitaba phawali Manipur ki puari da yauraba tampakta singdagi laglaga ahan boina khunda kiba mafam asibu reserve forest oina lakthorak pasina ningthaugi administration da yauduna laglaba kabui rongmai phurup asina apunba Manipur ki saktam da phongna sagatuna lakhibani haibisi haujik paliba lenga asina kaudaba phai haiki atopa pawmana relief camp gi miyoi singna saba potlam sing ningol sakobugi khudol oina tamsi wama Hiangai gini panba numaising numita lamdamasigi yelhomi oiriba Meitei furuk ki isil inaw ICSL mabung awpasing gi amatang ngairaba ningol sakobu numita hawkiba English singaniga kungo homdogi me ahumdigi relief camp sing da lanjena duna leidiba miyoi singna puthokpa potchai sing khudol oina tamsi haina wakhal manaba apunba wama kanglei pakna phongdorakli Lobasigi publicity secretary na thadorak pas sirolamada me ahumdagi kuki narcotiru sing atamnana Meitei furup nungsi haitaba yumai thaba mi hatpa lanthum kya lu tawbagi mathakta ngasi phawad mayumda hanjinduna ne tana leiba ngamjadriba miyoi singna phajakraba Meitei gi ningol sako basida pigadoriba polam sing adu makoina sajaba pot sing oina khudol pot tamnasi khudol pot ki hidana ba yauduna mabung mapagi hoiba nungsi marida Iramdam sigi iyong da saba puthok tamak khudol tamduna nungsimari sakasi kanaguma dukan mapu singna ningol sakobagi mingda pot ki mamal hena yonbidana ba wapam thamladuna sahi khudingi wamagi ningol sing sakobagi thoram pangthoktuna lakibadu thoklibi irangasi laikhibana miyamgi damak awaba sargyaduna pangthokidi
Hanak sai yuena leibaki irang khara fagalakpana iramdam asida phangba pothokna khudol tamduna ningol sakobo pangthoklagani mabung masal oibigi nungi mari sagana sakobo gi thorom pangthoksi lamdam asigi awana tarab ireisa singi damak wamana saruk yazari haina chirol asina phongdorakli makasa tharak poina to papawmna defense minister rasna na Arunachal da Balabai Patil gi mitam amadi bof cutting museum sangakhri Iron Man of India hairaga khangnariba Sardar Balabai Patil gi mapok numit Rashtriya Ekta Diwas Palan 2024 ga mari lengana Union Defense Minister Rasna na Arunachal Pradesh ki Tawang da saba Sardar Balabai Patil gi mitam desh ka balba state umaikum hangdok pagal loinana Major Walengnau bof cutting museum of valor su sangaduna miyam kusinakre Nongsungi Pibam Namaram Oerga Arunachal Pradesh ki Tawang district Yauksinba Yadavadagi Union Defense Minister Rastan Assam ki Tezpur da leiba 4 Corps headquarter ki video conferencing ki kuthangda Sardar Patil ki mita maikum hangdokpaga loinana bof cutting museum adu sangaki Arunachal ki Governor Lieutenant General K Panayakna athoiba mitung oiduna Union Defense Minister Rasna virtual oina desh ka Balaba state maikum hangdokpa madi bomb cutting museum sangabi thoramadu Manipur gi minister nongtham beren amadi Union Minister of Parliamentary Kiran Rijiju Saryaki thoramadu wangang laduna minister nongtham beren hai Manipur gi Urkhul district ta pokiba major bomb cutting miyeng sanba mamaleba punungsijaba misamani mak tribal miyoi marak India gi ambassador oikiba ahanba misangni ngasi hangdokliba museum asina mahaki thauna adubu ningsingduna lehenbaga loinana museum asibu yengba lakpa miyoi khudingmaktasu chapthoksaba madi thauna piba helaganaki se minister nongtham berena kumja english ngamaga samapan go humfuga nithoigi landa thawaina ponta pikraba lanmi singi tawangda leiba war memorial su yengki virtual oina Sardar Patil gi mitam amadi bomb cutting museum adu hangdokladuna Union Defense Minister Rasna Tawang India gi saru yam ohenana bhona bada major bob cutting na loki pa thaudang singtha ba loinana shastra sima bol amasum naga regiment linkana bigi wakolon futhoki ba maroi ba misak na haiba wapam thamki loinana kilometer lising ani sangba Arunachal frontier highway infrastructure project ki maroi ba amadi Assam amasum Tawang ani samna haliba sela tunnel gi thabak kumangyang sina sangsin bada Borders organizations thakat phungtoki ngasigi sangabi ki thoramadu virtual oina army chief general Upendra Dwivedi saruk yabaga loinana makok thongba military officials singsu saruk yaki makasa tharak poina masum lusilak poina kanglaipak ki mairagi editorial myamna thamjagi Manipur kanbina ba miyoi sing sidi hidak thiba gum thiba taraklibra Manipur lenga amati miyam gi aphongba yekna ba oiriba sin kuki narco terrorist na Manipur gi apun bagi saktam thugaina ba lepa leitana sathariba plan asi lusinana ba hauju phawba barat lenga mas Manipur lenga na lokhom thokpa thaudang adu laudana yamna ningai da mawang amada leithokpugum tawribasi Manipur miyamna atuki matik pendra ba haibadu oiri Laibaki luraba tanfam asida aikoi gi lengak mapu oiriba minister dagi horaga atai MLA minister sinasu lawphom thokpa thaudang adu lauduna Manipur thugaina ba honariba aphongbu yekna ba sing Meitei ba piba ngamdana leiribasi yamna lali Haujik Laibaki luraba matam asida minister na lusingduna BJP MLA minister kya yauduna Arunachal Pradesh satkriba asi yamna matang sadabane hningi Haujik ningol sakoba naksilakpa asi loinana Kuki terrorist na bomb amadi nomai kapsilaktuna Meitei khulsingda landabagi thabak horakle asiguma luraba matam asida lengak mapu oiriba minister masamuk maramda masida lengdana leiduna section leba ngakpagi thaudang adu lophom thokpani Madu natana Haujik Manipur thokliba sathiraba lal asi pumloi loirabagum yamna santi leiba Manipur haibadu oide haina lauduna lal marakta leibaki lusingbana maramdam thadoktuna satpa haibasidi leibak miyamna atuki matik pendaba haibadu oi thawong asina takpadi lengaki lusing porel oiriba leibak ngak senbagi lamda thauksade haibadu mayek singna utlipara haibasi wahang oina hangnarapogum tawri Maduna akhoi Manipur lainga asidi yauriba MLA minister singna marebak Manipur thugaina ba honariba singasi Meitei ba piba ngamna ba honadaba sina marebak Manipur nungsi de haibadu takpani haina lobuyai Maduna ireibak Manipur si yeknabagi makuttigi kannabagi damakta
Sida hidak thi hainabagum marebak ningba miyoising thibigi thaba adu sathaba taribra. Punama asigi mathakta Manipurda lairiba tungan civil society singi lusingba singamadi marebak ningbani haiduna lairiba singnasu ama toina punsinduna apunbagi pangal thauna sagatuna marebak Manipur kanana bukhona ngamdriba khwaidigi lebuk thibani. Manipurda thokliba lal asi bara lengana proxy war sathaduna Kuki theory sing the tong sinduna sathabani haina civil society organization singna miyam tin mafam kya isang laina phongdok palekre adoba phongdok ki buafam sing adu thabak to onthokna ba aikoi masel punsinduna iraibak Manipur kanana ba lambi rom dadi hausik phawba sangsin ngamdana lairi basi yamna lali maram aduna Manipur ki chief minister asabu thaudang loduna bar lenga ki lusing basing mikap to onduna maraibak Manipur kanana ba lopham thokpa thaudang adu atuba matamda lawbo sumgani heba Kanglai Pak ki meragi editorial mayam special content moina thamjari aduga hausiku ina di mayam pau si matang sa lusinjarage mas mayam pun anoba update ngaminasi